Salakati ay asiga lepay je pung ama phare tanman gina ne sana je chage tawrini adai siga station kuma mi yamna ieba ko aduga da siga laira si hotel siga ne na laidoi se Ganesh Lord siga o siga soya bin thongba laire siga hawai thongba laire sumaina oramani do aigi je sumai tawra gari thongno khangde bo ising ka je chaw bana Koi nak tang mamang da Kamaikya station landore asi yung kayo mafam no ka khang de bo kasi na sum video lau sal len karino lai sina stadium mai ka toi kai mafam no khang de mayam ngasi de na ne kaino tawre haidi video mamang du budi thagat khya ba do Guwahati legi mo ko mo NGP New Jalpaiguri Jauba Station kumthaba se si wo manungi jaina si video si oi hapage do myam aidi view ko di yam phajabadi oi rakte da do isoina sum laktotuna lakpane aina aduga myam na Nepal di chaning ba chatba ngamdaba kamai to dunai khangdaba punamak to aina handak aidi aisu wa na thiraga lakba do aduna handak tine ko ai loina phajana myam da share tawrakke duna chaning wa mi lairaga so mathang dagi aidi kiningai leite dana ko ai video mating dei loi urani aduga Kati ga hari ga na joyon da aduki mating phajana tawbirei ko ai mobile ni su yam thagati du gi haragadi mobile na ai mating yam tawbirakre mayam pung ama hele ama makhai mu phare train le paise moi se ki Salakati ai asiga le paise pung ama phare tanman gina ne sana je chage tawrini how go wale khala bilani mai ke se pura khut le bo mit lo ka kusal le Thabi cha loi re hainau cha loi re lebu cha ba loi re asi mutha gi me mai gi khong pa je dai no khang je nga sang ngai ba henjen na ngang man gi na ne khoi ma na hai ba doctor jingan ji ai sang ngai tha ja roi bo camera se phajana khang ngang re jim kai gi no khang de me mam chale Train se yam thina pung ahum late oy ba duna dagi lambi de sune yam thina kuina lepe station da duna odi se pung tare tare maya koi se kume e somda jumi myam phamnari ha wai sangye jam thina train se late ore pung ahum mari late ore ba dugi ne ba 7:30 da prathungi Mayam hoji Nepal yo sala adi kuidriya ba yorokba ado yora aduga adai siga station kuma mi yamna ieba ko aduga da siga laira si hotel siga ne na laidoi se Ganesh Lord siga asiga loi checking taw kona loi rame asi bhaya sine koi mateng yam pange adagi aina somda su hayeng nongalaga nganna chalage aina ne ai room manung je khara jeng halake myam da Ado moi dada wada ina hangya moi ba jenghalu video da jenghalu no mama ne su ujana ba ina hai duadi ai ngale ado aiga jeri ga ta lai bai ni na ne ko ibani se single room do oin lawre hari na su single do oin lawro no ba inte lai bai bu ke do ga na single na ta ba lai ba do khoi washroom pun dia ba do na tal le ba ha do se ji ga lai re khoi aiga jeri ga ji ga ni ado ma tum ja ra su dum phong de bangla pai kana hai phong de chao ye ba do na दो है ओ ठीक है हो जाएगा बाद में कीजिएगा हाँ मैम जाम नुआई जरे मोए दादा से ना सुखोई मतेंग याम पांगे तुआ खोई दो से गलाई रे कोई जेरी दी लोई ना लोई रे कनो तौना मैम खोई दुना ने से कनो वेस्टर्न ने बा दो इना वेस्टर्न से इना पाम दे दो माना वेस्टर्न दो नतब दो लोइना कनो ओई रे दोना मनिंग दसु इंडियन लैयबो दोइदु ओइना तौवाइना हाय फमुजे याम पाइदा अना मजेरी नंग सुम हिपो आई सुम साइड कुन्ना सुम हिप कनो लैजरगे पाइयो फमुजे रुमुदी याम साउद्रगा सुम अस वारे ngasi se ya ware to bi se aduga tv im su laiye tv jengbagi
ꯃꯌꯥꯝ ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯝ ꯋꯥꯅ ꯆꯧꯖꯔꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯂꯣꯏꯅ ꯍꯌꯦꯡ ꯆꯠꯄꯒꯤ ꯀꯔꯤꯒꯤ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯂꯣꯏ ꯍꯥꯏꯕꯤꯔꯝꯃꯦ ꯃꯥ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯥꯏꯗ ꯌꯦꯡꯕꯅ ꯐꯩ ꯀꯔꯤ ꯐꯩ ꯐꯠꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯂꯣꯏ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯣꯛꯇꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯀ꯭ꯔꯣꯁ ꯇꯧꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏꯒꯤꯁꯦ ꯃꯣꯏ ꯕꯣꯔꯗꯔꯗꯣ ꯑꯗꯨ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯝ ꯈꯔ ꯉꯥꯎ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯥꯊꯨ ꯑꯦꯗꯤꯠꯀ ꯀꯩꯝ ꯇꯧꯗꯕꯗ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯩꯅ ꯑꯩ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯃꯟꯅ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯪꯗꯦ ꯃꯤ ꯑꯅꯤ ꯉꯝꯒꯅꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯂꯥꯟꯅ ꯂꯧꯒꯅꯣꯕꯀꯣ ꯃꯤ ꯑꯃꯕꯨ ꯐꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯗꯨꯒ ꯆꯠꯂꯨꯔꯒ ꯍꯥꯏꯔꯒꯁꯨ ꯃꯤꯗꯣ ꯁꯦꯝꯗꯣꯛꯀꯅꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯥꯊꯩꯅꯔꯒ ꯃꯤ ꯃꯅꯥꯀꯣꯡ ꯖꯧꯅꯕ ꯍꯥꯏꯕꯗꯨꯗꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯕꯔꯣꯝ ꯅꯣꯏ ꯐꯅꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯑꯣꯏꯔꯝꯃꯣꯕ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯅ ꯂꯧꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯔꯤꯁꯨ ꯈꯪꯅꯕ ꯑꯩꯅ ꯍꯦꯟꯅ ꯈꯪꯈ꯭ꯔꯦꯕ ꯅꯣꯏꯗꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯈꯛ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯉꯗꯤ ꯃꯤꯗꯨꯕꯨ ꯍꯥꯏꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩꯈꯣꯏꯅ ꯀꯩꯒꯤ ꯃꯤ ꯈꯟꯅꯗꯣꯏꯅꯦꯕ ꯑꯗꯨ ꯍꯥꯏꯗꯕꯤꯗ ꯃꯤꯉꯣꯟꯗ ꯆꯛ ꯇꯧꯕꯗꯨꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯀꯧꯗꯦ ꯏꯀꯣꯏ ꯆꯠꯄ ꯃꯤ ꯀꯧꯏ ꯑꯗꯨꯒꯤꯅꯦ ꯑꯩꯅꯁꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯤꯇꯪ ꯍꯥꯏꯔꯤꯗꯣꯀꯣ ꯑꯗꯨꯅꯤꯗ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄꯒꯤ ꯑꯃꯨꯛ ꯀꯩꯀꯩ ꯆꯥꯗꯣꯏꯅೋ ꯃꯈꯥꯗꯒꯤ ꯇꯧꯔꯒꯦ ꯆꯥꯅꯕꯒꯤꯗꯣ ꯑꯗꯨꯒ ꯉꯟꯅꯁꯨ ꯇꯨꯝꯗꯣꯏꯅꯤꯅꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯅꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯒ ꯃꯣꯏ ꯔꯨꯝꯗ ꯁꯨꯝ ꯊꯤꯜꯂꯝꯃꯦ ꯑꯗꯣ ꯑꯩꯅꯅꯦ ꯃꯤꯔꯤꯟꯗꯥ ꯊꯛꯅꯤꯡꯕꯅ ꯈꯥꯡꯉꯝꯗꯅ ꯂꯥꯛꯄ ꯑꯗꯨꯏꯅꯦ ꯏꯁꯤꯡꯒꯁꯦ ꯈꯪꯕ ꯑꯩꯅꯅꯦ ꯌꯥꯝꯅ ꯆꯥꯏ ꯌꯨꯝꯁꯦ ꯅꯤꯡꯁꯤꯡꯉꯤ ꯀꯩꯅꯣ ꯌꯨꯝꯗꯗꯤ ꯏꯁꯤꯡꯒꯁꯦ ꯑꯃꯨꯛ ꯈꯧꯔꯥꯡꯗꯕꯗꯣ ꯁꯤꯒ ꯂꯥꯛꯑꯒ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯅꯅꯦ ꯑꯗꯣ ꯁꯤꯒꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯃꯤꯅ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯄꯩꯁꯥ ꯖꯦꯕꯇꯩ ꯄꯨꯊꯣꯛꯑꯒ ꯂꯩꯗꯣꯏꯗꯨꯁꯨ ꯄꯥꯝꯃꯨꯔꯤꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯃꯥꯅ ꯈꯦꯆꯤ ꯊꯣꯡꯕ ꯍꯥꯞꯄꯤꯔꯛꯑꯦꯕꯀꯣ ꯉꯧꯊꯣꯡ ꯖꯦꯔꯨꯝ ꯑꯐꯨꯠꯄ ꯇꯧꯅ ꯑꯗꯨ ꯆꯥꯔꯦ ꯅꯨꯡꯗꯥꯡꯏꯕꯥꯅꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯨꯒ ꯑꯗꯨꯗꯒꯤ ꯑꯩ ꯉꯁꯤꯕꯨ ꯀꯔꯤꯝ ꯆꯥꯗ꯭ꯔꯤ ꯑꯩꯅꯦ ꯉꯁꯥꯏ ꯆꯅꯥꯔ ꯀꯩꯅꯣꯝ ꯆꯥꯔꯛꯏꯀꯣ ꯑꯗꯣ ꯀꯩꯅꯣ ꯈꯔ ꯃꯦꯡꯒꯣ ꯃꯍꯤ ꯈꯔ ꯊꯛꯂꯛꯏ ꯊꯕꯤ ꯃꯆꯨꯡ ꯑꯃ ꯆꯥꯔꯛꯏ ꯑꯩ ꯆꯥꯛꯀ ꯀꯔꯤꯝ ꯆꯥꯔꯛꯇꯦ ꯑꯃꯨꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯍꯥꯏꯗꯤꯅꯦ ꯏꯕꯥꯅꯤꯗ ꯊꯥꯖꯗꯅ ꯂꯥꯛꯄꯩꯅ ꯑꯝꯇꯪꯅꯦ ꯁꯣꯏꯗ ꯉꯥꯝꯗꯅ ꯖꯧꯔꯗꯤ ꯍꯥꯏꯅꯦ ꯑꯗꯨ ꯈꯟ ꯂꯥꯛꯄꯗꯅꯦ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯦ ꯑꯩꯅꯅꯦꯀꯣ ꯚꯦꯖꯤꯇꯦꯕꯜꯒꯤ ꯑꯣꯏꯅ ꯍꯥꯏꯔꯦꯕ ꯀꯣꯟꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯍꯥꯏꯅ ꯁꯤꯅꯁꯨ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦꯅ ꯃꯣꯏꯅꯁꯨ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦꯅ ꯍꯥꯏ ꯑꯗꯣ ꯅꯣꯏ ꯆꯥꯅꯤꯡꯉꯕꯨꯗꯤ ꯄꯨꯝꯅꯃꯛ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯔꯦ ꯅꯣꯏ ꯗꯦꯗꯤꯒꯤꯁꯨ ꯍꯥꯡꯗꯣꯛꯄꯤꯒꯦ ꯁꯦ ꯂꯣꯏꯔꯦ ꯁꯦ ꯍꯤꯟꯖꯥꯡ ꯑꯣꯏ ꯃꯥꯜꯂꯦ ꯁꯦꯅꯕꯨ ꯆꯥꯊꯔꯒꯦ ꯃꯌꯥꯝ ꯍꯋꯥꯏꯅꯤ ꯍꯋꯥꯏꯈꯩꯅ ꯀꯩꯅꯣꯒ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯋꯥꯏ ꯑꯣꯏ ꯆꯥꯁꯦ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯕꯨꯗꯤ ꯁꯤꯒ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯄꯤꯕꯤꯔꯛꯇꯣꯏꯒꯦ ꯈꯪꯖꯥ ꯃꯨꯖꯥ ꯃꯌꯥꯝ ꯑꯁꯤꯒꯤꯅꯦ ꯇꯞꯅ ꯇꯧꯃꯩ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯈꯤꯅꯤ ꯑꯅꯤꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯤꯒꯤ ꯆꯥꯛ ꯄꯨꯈꯝꯁꯦ ꯍꯥꯏꯗꯤ ꯃꯔꯥꯡ ꯀꯥꯏꯅꯗꯤ ꯂꯣই ꯍꯥꯞꯄꯤꯑꯕ ꯑꯗꯣ ꯀꯩꯅꯣ ꯂꯨꯄꯥ ꯆꯥꯝꯃꯅꯤ ꯖꯦꯟ ꯈꯪꯗꯦ ꯉꯥ ꯈꯪꯗꯦ ꯂꯣꯏ ꯐꯪꯒꯅꯤ ꯑꯩ ꯑꯁꯤ ꯑꯣꯏ ꯆꯥꯔꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯏꯁꯤꯡꯁꯤꯒ ꯃꯤꯔꯤꯟꯗꯥꯁꯤꯒ ꯄꯨꯜꯂꯒꯅꯦ 270 ꯑꯗꯨꯅ ꯀꯩꯅꯣ ꯑꯣ ꯁꯤꯒ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯒꯦ ꯃꯁꯤ ꯃꯥꯅ ꯒꯦꯝ ꯁꯥꯟꯅꯔꯤꯒꯦ ꯍꯥꯏꯌꯦ ꯃꯥ ꯁꯥꯟꯅꯖꯍꯧꯔꯁꯅꯨ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯍꯌꯦꯡꯒꯤ ꯊꯕꯛ ꯈꯔ ꯂꯩꯌꯦꯕ ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯒꯗꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯆꯥꯛꯁꯤꯁꯨ ꯌꯥꯝꯗ꯭ꯔꯁꯤ ꯌꯦꯡꯉꯨ ꯑꯗꯒꯤ ꯃꯥꯏ ꯃꯊꯦꯜ ꯍꯥꯞꯄꯤꯑꯕ ꯑꯗꯣ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯂꯩꯔꯤꯑꯕ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯖꯦꯔꯤ ꯉꯁꯥꯏ ꯑꯩꯗꯤ ꯆꯥꯔꯛꯇꯦ ꯃꯥ ꯕꯤꯔꯌꯥꯅꯤ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯆꯥꯔꯛꯑꯦꯕ 120ꯗ ꯁꯤꯈꯩꯁꯨ ꯃꯌꯥꯝ ꯄꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯃꯐꯧꯁꯨ ꯍꯥꯎꯇꯦ ꯍꯥꯏꯌꯦ ꯑꯩꯅ ꯍꯥꯏꯕ ꯁꯤ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯉꯨ ꯆꯥꯛꯁꯨ ꯕꯪ ꯁꯥꯔꯤ ꯈꯪꯕ ꯉꯁꯥꯏꯗꯨꯒ ꯁꯤꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯊꯣꯛꯑꯦ ꯆꯥꯛꯇꯣ ꯍꯤꯟꯖꯥꯡꯗꯣ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯍꯋꯥꯏ ꯊꯣꯡꯕꯗꯨꯗꯤ ꯍꯦꯟꯖꯟꯅ ꯍꯥꯎꯕ ꯋꯥꯠꯂꯤꯀꯣ ꯃꯌꯥꯟ ꯊꯣꯡꯕꯗꯨꯗꯤ ꯌꯥꯝ ꯊꯤ ꯍꯥꯎꯈ꯭ꯔꯦ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕꯗꯣ ꯖꯦꯔꯤꯁꯨ ꯆꯥ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯔꯤꯟꯗꯥ ꯊꯛꯄꯗꯒꯤ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯌꯦꯡꯁꯦ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯥꯏꯗꯤ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯅꯦꯄꯥꯜ ꯕꯣꯔꯗꯔ ꯆꯪꯉꯒ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯣ ꯃꯊꯪ ꯃꯈꯥꯗ ꯎꯠꯆꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯍꯌꯦꯡꯁꯦ ꯂꯥꯛꯅꯤꯡꯕ ꯃꯤ ꯂꯩꯔꯒꯁꯨ ꯂꯥꯛꯀꯗꯕ ꯃꯤ ꯂꯩꯔꯒꯁꯨ ꯌꯥꯝ ꯂꯥꯏꯅ ꯂꯥꯛꯄ ꯉꯝꯃꯅꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗ उल्लखे तौबनी अदो मैम सिगी स्वाद लोसलगे अदो हयेंसे फजना डिटेल दो हायरगे कमाय कमाय तौबनो आई किदौबगी चतोइनो करिनो लोय हायरगे हयेंसे असि लोसलगे बाय बाय।